Kurumjari ISCOM ki discussion time yang tabiri sing taram dokjari koi gasi ki topic to hold MPSC examination 2016 AFRESH 2016 ki kwas tograba adumba examination du amuk nauna pangthu u haida Supreme Court na apex court na rai ngarang da takre landmark judgment amani haidna hainai longnai madu naina minasi aduna magi background di am sangre 2016 exam du gi mathang case amagi am sob case ni mathang amana muk thaba ada Supreme Court last ta yongna gi bani maduda Manipur state yauri adagi MPSC yauri aduga exam du da pass tawraga thabak changraba kangbusu case du dum yauri adagi sona kanda exam du da mai paudraba kangbusu lo yauri case yamna kano toyi adu case hojukti pulap loire punamak dispose tawre laiba order di and Justice AM Khanuli Khawilkar hai aduga amana Justice City Ravi Kumar anigi bench na tagibani aduga magi chorakpa leiriba masak ahum di maruiba khugi my picture ahum hai tare masi 2016 gi main exam si ngarang order thokibadagi paraga thamari gi manungda amuna pangtho haiba ma MPSC da order tawi aduga maduda hariba main exam du da yaugiba appear tawgiba successful and unsuccessful animak candidate sing amuhna ri appear tawba yagani makuna tawjaro hargadi khangre adiga topa amana hariba mamangda thabakta join tawduna sahi ani muka thabak pairuraba adugumba mai paktara state ki toan department sing da thabak pururub sing du karigumba moi marakta amuna mai palak patargadi thabak tu continuation ni haina lawgadabani mai thabak sing du dum chahangadabani haibani and sigi masak ahum zuma phangi adu lengsin birba ahum ahan bada saktak sage ahabra Dr. Naorem Sanatomba Assistant Professor Manipuri Department Manipuri University Sanatomba taram mukchari ani subda Kiran Yendrenbam social activist Kiran taram mukchari aduga Keisham Aspirant Candidate ni handaki exam hariba exam du da appear tawgibani aduga yam kanna sendra songdana hona zagiba adugumba candidate amakhakni ada masi ihan hanbada aidi Kishan da hana laksage hana ikhanjai aigi motni ada sahi 2016 ngasi 2022 sahi manga taruk maya phare ado hojuk phawbuda yamna wabiramani yam chenbiramani honabiramani ado hojik verdict amakhak laibasi masi adomna aspirant candidate singna tan kiba demand sing adu fulfill tawre haina lobibra sigi verdict da yan hanbada adongi mot hana thambiu makha laktringeda Kishan please hanbada ngarang lakhiba honorable Supreme Court ki judgment asi kaino na mayam candidate sing aduga aspirant oigadaba 2016 mains ki oina hagadaba singi oiba kaino ni aitare ado masi akoina tamona hangbiri question akoi de penbi ba hairagadi group aspirant maruina koina koina chenjari ba singi di akoi gi oina di haijaraga di just a one small steps ne haijaga for 1,000 miles akoi gi pandam hairagadi akoi ji exam se mains katang akoi tharaga akoi exam de khanni khal loi haibagi wa khakna te akoi gi main ga pandam di haji koina Manipur Public Service Commission da same yamna mong ta ba institution ama kohna khona da koi 2016 dagi cham candidate ama oina laksha khibani aduga MPSC je sengan na khona rak pa da koina khona jarak pani adugumba mahai yamani haiba tare adu akoi mak yamna pela ba haiba di akoi mak adu mak haiman ne haina lawgani masi akoina mok khara ma akoina satisfaction pangjari se kari gino haira gadi oidazu pressure yamna lay kaung khara mayam dagi su dum akoi general public ki aspirant mayam dagi su sahi kuina sang exam lok tabaze mayam na blame to goda ba mai gai dadi blame to da akoi rom da torok gi tap da akoina exam things boina kuhanba mayam ka khara da su yawi kare ado haji honorable Supreme Court ki order ama akoina kanna ona zabani ado siju amol sibuk da 12 15 times 12 times almost hell haitare
ꯌꯩꯊꯣꯛꯄ ꯌꯥꯎꯏ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯅꯠꯇꯕꯤꯗ ꯑꯩꯈꯣꯏꯗꯤ ꯄ꯭ꯔꯥꯏꯚꯦꯠ ꯔꯦꯁꯄꯣꯟꯗꯦꯟ ꯑꯣꯏꯅ ꯆꯠꯆꯕꯅꯤ ꯑꯗꯨꯕꯨ ꯃꯦꯟꯂꯤ ꯑꯩꯈꯣꯏꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯍꯣꯠꯅꯖꯔꯒ ꯂꯥꯛꯁꯟꯖꯕꯗꯒꯤꯁꯨ ꯂꯣꯏꯖꯔꯛꯄꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯍꯥꯏꯅ ꯍꯧꯖꯤꯛꯇ ꯍꯥꯟꯅ ꯍꯥꯏꯖꯒꯦ ꯑꯩꯈꯣꯏꯅ ꯄꯥꯝꯖꯕꯗꯤ MPSCꯁꯦ ꯌꯥꯝꯅ ꯃꯑꯣꯡ ꯃꯔꯤꯜ ꯇꯥꯕ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟ ꯕꯣꯗꯤ ꯑꯃ ꯑꯣꯏꯍꯟꯕ ꯑꯗꯨꯒ ꯌꯥꯝꯅ ꯄ꯭ꯔꯗꯛꯇꯤꯕ ꯑꯣꯏꯕ ꯏꯐꯦꯛꯇꯤꯕ ꯑꯣꯏꯕ ꯏꯐꯤꯁꯤꯌꯦꯟꯁꯤ ꯂꯩꯒꯗꯕ ngasi net ki kitang nuai taba khar di ui okay kisan gi amuk lojage kisan gi matam amuk lojage kisan gi do ahoi ya birga di continuous to biro tamo losan biro ꯑꯩꯈꯣꯏꯒꯤ ꯇꯥꯔꯒꯦꯠꯇꯤ ꯑꯩꯈꯣꯏꯅ MPSCꯗ ꯃꯅꯤꯄꯨꯔ ꯁꯤꯚꯤꯜ ꯁꯥꯔꯚꯤꯁ ꯀꯝꯕꯥꯏꯟ ꯀꯝꯄꯤꯇꯤꯁꯟ ꯑꯦꯛꯖꯥꯝ ꯑꯁꯤ ꯌꯥꯝꯅ ꯃꯑꯣꯡ ꯃꯔꯤꯜ ꯇꯥꯕ 2016 ꯈꯛꯀꯤ ꯋꯥ ꯅꯠꯇꯕ ꯃꯊꯪ ꯂꯥꯛꯀꯗꯕ ꯃꯌꯥꯝꯁꯤꯁꯨ ꯃꯑꯣꯡ ꯃꯔꯤꯜ ꯇꯥꯕ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯃ ꯑꯣꯏꯍꯧꯅꯕ ꯑꯩꯈꯣꯏꯅ ꯆꯦꯠꯁꯤꯟꯖꯔꯛꯄꯅꯤ ꯍꯥꯏꯇꯥꯔꯦ ꯃꯁꯤꯗ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯈꯔ ꯈꯛꯇꯪꯒꯤ ꯑꯣꯏꯅ ꯎꯕꯤꯕꯁꯨ ꯌꯥꯎꯏ ꯃꯁꯤ ꯎꯕꯤꯒꯅꯨ ꯃꯁꯤ ꯃꯅꯤꯄꯨꯔ ꯄꯨꯝꯕꯒꯤꯅꯤ ꯃꯅꯤꯄꯨꯔ ꯂꯩꯕꯥꯛꯀꯤꯗꯃꯛꯇꯅꯤ ꯑꯩꯈꯣꯏꯅ ꯇꯧꯖꯕꯁꯦ ꯍꯥꯏꯕꯁꯤ ꯍꯥꯟꯅ ꯑꯩ ꯃꯁꯤ ꯃꯇꯥꯡꯗ ꯊꯝꯖꯒꯦ ꯑꯗꯨꯒ MPSCꯁꯦ ꯀꯃꯥꯏꯅ ꯀꯩꯗꯧꯅꯒꯅ ꯁꯦꯡꯍꯟꯁꯤꯒꯦ ꯍꯥꯏꯕꯒꯤꯁꯨ ꯑꯩꯈꯣꯏ ꯆꯥꯎꯔꯥꯛꯄ ꯔꯨꯜꯁ ꯑꯦꯟ ꯔꯤꯒꯨꯂꯦꯁꯟꯁ ꯂꯨꯍꯣꯜ ꯂꯩꯕ ꯃꯌꯥꯝꯁꯤꯁꯨ ꯇꯥꯃꯣꯅ ꯈꯟꯅꯕꯒꯤ ꯇꯥꯟꯖꯥꯗꯪ ꯄꯤꯕꯤꯌꯨ ꯃꯈꯥꯗꯁꯨ ꯑꯩ ꯍꯥꯏꯖꯒꯦ okay thank you so laksage adumak ekoi panelist humdagi horen adum mathang adugi motto dum logjage ayu uzakiran laksage uzakiran commission si wathok yomba commission ama oiraki exam khudimak oiramdabi yai sahi kaya lepure 2005 tagi amuk notice thoktura September 2005 tagi notice thoktura exam loba amu horki sahi kya lepro matungda same examination du 2007 da haidoki sahi ama ani hena matam changi exam sahi khudingi chang naina pangthokpa ngamde or regular oina pangthokpa ngamde even physically handicapped singi bauba kota piram dabadagi case taunadana exam prelim pangthokhrga adusu adum chanag hangidaba matang su dum yawgi mark tampering tawdana case kaya wathok thongi bagi wafam leire handaksu 2016 ji thoki aduna exam haju matam thiengi sigumba wathok tara pik thali handaki supreme court na taraiba rai asina karigumba para khradi commission asina lenga asina para khradi tambam thopra haina khali oja kari motleng to sound amka check to bi ngasidi kitang su line noi ai dabi ko ya zare habiu ai sida haijage koina masigi posi ta sengna kisan na mamang ni sangkat thamgre adu bu masi kisan na thamge wahan tho wahau tho chigi matungina ai koina kangjaba as per my knowledge ai koina concern masigi matang sida kangjab da haijage masidi ai ki mot diko open mother in democracy for justice nena ai lawe masidi yamna open no mother ni masidi kaino da koi ki right thing je violate to bibani aduga masi yamna kare haida democratic state amon democratic country amoina asi ki ekoi ki rule lo lai tabale ba ni haiba potu ekoi manipur na hetta ha moina masi ki asengba reflection ji ekoi ki MPSC ki exam 2016 gi adumba preliminary pass taw kana men thagadu ba thaba ya bi kangu sing da lai gi ba moi ki tan thoki ba ai tare na tare lok thoki ba ai tare expel to gi ba moi IG2 adu ki mathakta amuk masigi matam si aikoina masi hautikte masi political minus launa ba political games mayam sana basigi matungina masi congress na BJP tana manungda ai party ani maksida ai masi haijage oida mogi mit mai ojasnu aduga azugumba candidate singsna ngasi fail oi gran laiba potse ngasi fail oide success oibani failure aibadu success ki part amane aibadu ngasi kisan hoigi ngasi supreme court na taraiba order tunadi amadi piri adu masi yamna kanna ai opinion dadi masidi koina loriba magi human factors se kitang munna yenga kanda thabak to biramagadi or judgment piniba supreme court ki judge sing aduga even high court ki oro mayam sing sigi pota aidi masigi moi ki judgment ta baji bokta confusion na moi da leirabra ama koi da mathung kan da ba leirabra na khanja bong lei masigi chap chaba pot ai bu masigi ta riba supreme court ki judgment order gi magi point number 3 da yaugi ba
mamangda kaigumba yauramba sing aduna masi exam je tharaga pass over taragadi makoi du continuous oina madu ma continuation oina madu gi enjoy tongri service hai man sing ma yaw adubu hari batu to kasi 2016 da thok to umar ga zo matam da congress lengak lerami congress lengak ki matam da thok wathok kasi BJP ki lengak matam da supreme court na ngasai gi madu November thadu oram godong male and khabat 2019 subject to correction November gi 22 do oram male supreme court na amuk order amada thokanda makoi trade train pan amak moi thabak hap ki baching ado madu loina kathak ki bot ama leiba kanda Manipur government na cabinet decision am laura kanda amuk supreme court na tagiba natraga service rule gi wangmada Manipur chanariba service rule gi wangmada or India pom chanariba gi against saiba tare cabinet decision na am laura kanda makoi trade tranipan hana Manipur police service ta electricity da even assistant professor oina aduga any tongan ba department torba mo koi tra nipan amadi amu kukan pangan ba lenga ka samna ba lenga ki mathok dang uthok poina moi tra train pan ki interest ka tang da laur kanda hai riba candidate listing amaga sa cham yang khayu nipan ngo modum gadra ne khali ai subject to correction madugi mayam dugi interest yeng da bida makoi hana thabak to kanda madu MPSC oina aduga MCS oina MPS oina join tor mo kangu do thabak to amuk lok to kan amuk to la kan to ka da bani ana supreme court tar ko pot to la kan amuk makoi ki hana tawjar ma thabak enjoy to laga ngasi zo dumuk lehan base yamna laibuk thibani aduna Indian judicial system da acho oba ma the single legislation the yauri basingi part of failure do mayek siengna mingchen na mami taw do ngasi thole adu tagadi ai koine ngasi corruption mutakani lewak da asuma sasan porakani legislation ya sing mathodang logani na wasak na ngasi lewak ki lengak te yauri ba lengak pa mayam singa se even hauji BJP lengak ki lusingbu ori ba leader oi ba honorable CM Biren gi matamda tasengna congress matamda lalamba pot am orga sumagi matamda justice pangbra haibase praja myam hang matamda masi open discrimination khadi leire masi phangde adu taragadi hauji akoina hajening mati praja moina karigumba thabak se amuk toromaga atopa thab amada join to gi yaraga amuk thadoga amuk toruda amuk hanjan be aba orgadi lengak te yauriba legislation da thotang logdra kangu singa sisu karigumba kanagumba matik chaba lai lai cho hairaba young and energetic adumba candidate mayam singa se nataga any thabak puri ba kangu singa hayeng thabak tongning ko taragadi lewa ta seng election da fight tongning ba taragadi election fight torum daida ta seng na makoi thabak se amuk thado anba election du mai chi ba taragasu amuk thabak tu hingat pa yai haibagi ordinance ama bill ama lengak na pass to ko chumodra haiba wang ama matang slai adudi masidi ta seng na service rule da service code of conduct rule da masidi yarom wena lawi adu taragadi hauji lengak pane laiba singsina praja miyang yai pa to haiba singsda ai koi IS officers sing aduga mayam singsna lewak sigi policy planning mayam ama same ba taragasu ngasi Manipur public service commission na loriba ikoi civil servant noina Manipur gi da thabak to da mateng pangdriba aduga ikoi gi orders amadi legislation na any policy planning same da asoba thodang logudriba lamdam masigi yamna naha young and energetic oiba mayam singa se mogi pangan lob sing amadi moi thongna sing ado askumna mangal laga thiji ega thambo oiba taragadi IS officers sing aduna policy same ga driver sing ado ground rule lamdam masigi state asigi ekoi gi lamdam masigi ekoi praja sing yoina khalla kana heng tawda achoba thodang logudriba mayam sing sigi thidek panena lawi aduna masigi natna ekoina masugumba thodok sing asina ekoi gi justice delay is justice denied na haiba photo ngasidi chahi ahum mari sing asi sumaina tum namjal laga lakpa photo asina adungba sing je thokta nate adu tagadi hauji mamanda thabakta ekoi no jik amuk rejoin to hongraba cabinet decision logriba singda aduguma yamlaba mi lising amaga chamaga yang khaini pan gi photo da only makoi trani pan no karma mo ong kamai logri no haiba je government nga si fawda clarification pide aduga makoi sing adru nga si service enjoy tawri bado kana gumba sigumba aspirant sing ji marak tagi candidate sing ji marak tagi amuk anna thamari manungda supreme court ki order magi matungina parikha tharaga karigumba khalak pataragadi thabak torumba yabudo continuation ona yawn ngadi kana hairiba nataga nong na yabudo singi marakta mamang da khudam na haibada MCS amoina MPS amoina purumbadagi hena handaba poramda la agadi madugi poto da haye makogi job ki adugumba maraktu da madugi achokwa ma jayat abama su lakadra aduga appointing authority oigadra ba lengak tasu madugi poto hayeng chamam nam legani aduna sugumba makalgi yamna jayat naba tukachaba lo laitaba manba pot singa sidi tasengna inkhaliba like la su ingtina hairaba lamdam masu ngapa su thudang lawdra ba singi magi marai ba
thiên bật nát na mà khôi gì hóa ra mình mẹ mà tụi máy chi bani aduga justice ama oina Supreme Court tagi ngasi tarai ba rising aduga masigi sing asidi ai koina masida yamna huwa practical oidaba man ba ma yawi hai ba se sum ba mayam sina ai hainingi aduna cabinet decision ama lawa matamda ngasai ai koigi yamna transparency ama accountable oina lawdaba aduga ngasi ai koina masi case asiga ai sorona fakat yang jarum matamda subject to correction as per my knowledge I can hide matamda ahanba I can main case oina to 606 of 2017 amadi 725 of 2017 ge asi case matungina appeal chakiba I 03 da I 2016 da men appeal chakiba portuna maram warakana tongan madu makha tarakoda case mayamama tara dagina trama trying to perangana kali even RTI gi yawrakanda single bench na pass tawrakanda adugumba mark sheet mayam yengjage haiba singdo pitho haiba sungasi single bench ta group namsal thambiba even double bench ta chai ahum makhai mari namsal ga thambana pot singsina kari maram gino haiba si acho wang moi adu targadi ngasi Supreme Court nadi adugumba judgment ama targa thamari gi manungda sumaina paikha amuk fresh ona thalaka na makoi bu khudong chaba pigadabani makoi gi thabak sing enjoy taw yagadabni haiba matamda hauji case gi mai puna na cheliba ngasi koi inau kisan jo soidana yawgani marakda yawruba mayam sing ase hayeng thabak sigi amu exam ji written da khalakpa yaraga su hayeng baiba basi gum torku matamda masi yekna gum urakanda makoi gum mayam ji khamtok pirakadra haiba gi achowa ningnang ba amadi engonda fawi adu masi praja moi na koida suma fawan basi yam nungai taba pot masu koi aduna hauji judgment taba singi manungda ngasi kari maramgi damakta ngasi Manipur Public Service Commission gi adugumba chairman aduga loinana magi secretary gumba hai tare natraga examination gi controller aduga deputy secretary official work suriba mayam singdi makoi gi oiba punishment kari gi pirakte haibada so wang oi adugi matakta ngasi TBI na investigate tawrakanda ngasi thabak si paikhalakpa horiba singase Manipur gi oinadi CBI se Manipur yorpa matamda maya teklaba maya yaudaba adugumba investigation kano agency ama ohelabra India lenga ki oina India lenga manungda tawan ba yamna magi autonomous oina magi power pitho ka investigate tawgadamni aduga achumba langlang jim pitokadamni leriba CBI gumba se Manipur da yorpa matamda kari onrage haibagi achuba wangama praja singna hangdabnate loinana asugumba thawdok mayam asina ngasidi larikta hona jarakanda bookworm oidun leirakanda laiwak sigi oina ekoi makhung somdab yade ahoba mayam mendab yade democracy ki asem wahan thok oendab yade haina khanjaraga leiba inau kisan hoiguma mayam amagi sumba thamoida achongba tajinna thinbadonga thambiba aduga makhoi ki chokhalai mayon du chibi okanda ngasi aduga case mayam da Supreme Court amada chakpa Supreme Court da case ama appear to waiba se yam apik pada ukil lamra lowba se ekoi ju isa practice of Germany khangi madudi lak ani ahum jina apik po orakanda lak manga tra lowba adum koi madugi mathakta high court pending orangadaba case samagi mathakta leramgadaba court masigi matangda leibasina paisa mayam ama tingan basina aina haijabanate inau kitchen hoigo mayam na heng corruption da practice torkani haiba adubu masina mayom maram oirakanda corruption gi mayon chonghallakanda ngasi lewa ki ona chumba afaba thabak tawge haiba kaya amasu inau kitchen hoi tawgini haiba natak su makoi gi mrakta yorok patagadi who is responsible for that haiba je achoba question am oi adu itagadi matam gi lengakna makoi gi political institute adubu makoi gi party adubu natraga makoi gi saukri sing adubu kanna bahona bada ngasi lamdam masigi inkal aiba naharul mayam thawna pharaba laik lai choiba mayam bu namchal laga thambagi chanabi hainaba asina democracy gi wahanto lana halanba aduga election matam da prajamiyam nungsiba manbagi pot amada lakani maram maduna masigi topic asdi yamna maru aiba topic amu oibanina aikoina ngasi khana kadaba matam atien basil loiba nairoi adu pendaba mayam sing asdi ai as individual loida aikoina uzaba khada ngangi basingse lenga amadi lenga mamang da leramba singdasu waro bibiyai even biren masana matam da congress lenga te yaromi congress lenga Mother Nungaitre, Masi President of the people get Sassan of the Adana BJP Upper Lenga Habido, Karamba among the Kamino or even good governance, Aduga, Magi Matam the Kari, Maraki the cabinet, Zisson, Moitra, the time of Lokapano, Mayam Zigoba, Room Mamakari, Tamam Dabano, Supreme Court Yona, State Kiwaiba issue was in the saying even High Court, and High Court Yongzringa, Masi Irang Lai Habitanga Kisan as I have the Botmatan Hargalotions again, Kisan High, Makuna Tarakpa, casing under Mayam Adana Horrible, Yosing Adana. Ngasi yung makoy bu exam tinjaning ba aduga sumba asumba tong ndaba man ba propaganda chadok iba adubo ekoy no usaw da
ngasi press media da electronic print media da social media da viral oiba Kishan hoina adu mo khona giba singado ta senga nungtin pobop ta saina kanma anaba kotba tawgiba even lenga tiaro ko da mo koi da bokta lenga ta pai da lenga ki machinery krena adum lenga ki power kre misuse to kan democracy no tawgiba do yam no ai ta ba praja mo da pawi ha se ai ahambur round da ai smai thamjage makatara ko da ai kena madu ai pungin da leba bot thamjage da ai smai thamjari exam thingziningba manba maongda uhali aduna makhoi sigi mathakta haibadi aspirant kamuna case story dugi mathakta madu yaningdaba kangbuju adum thorki haibani aduni adumapu oja sanatomba sahi manga truksi yengbiu si matamje mangrabani aduna mangi basi kana da mangi hairiba exam du appear tawgiba singju plop mangi loina tungi amuk nongna thazang bakangbu da loina mangi matam mangi makoi su ngari bani akoi su nomadi thagani haidana aduna stage da loina ma plawamina bani adubu kisan hogi pandam dadi mong maril taba order naiba yamna accountability oiba sincere oiba aduguma commission ama oheningi haibani matam khara mangjagra su madu lakpo oisanu aduma pu sai manga truksida mangiba matam singse kanane mengat kadori amasung madu kanana responsibility oigedori masini oja hangnis hawgre upalite adubu stage da responsibility habu afam mama aduga matam mangiba sigi nuai tabaduma aduna maikaise loina maktani anoba thajaning ba kambu dasu amasung hanana mai pakraba natraga thagi ba kambu dasu swaj da kari haibini sumi oja jadu lairiba posi ekoi examination ama haibasi parikya ama madusu competitive exam life career life ki magi profession nama semna na bugi damakta madugi competitive exam ama masi tarai banati masida thadari labor adigu masida khali ba magi wakal magi energy masi sahi taruk sibu ekoi isam cham lobu yabra sahi taruk sidida magi mindset ta psychological mental and physical loina mag down toram te magi mioi bagi magi punsi si sahi kun manga kuntra swai moki areas leida magi tongan bakal competitive spirit do angang sing sidai de leidai ba hori ba naha sing sidai yaujagani adugi competitive spirit do hojik aikoi loi grava matam de experience oi gra kanda se the ngasi munba aikoi gi keno se lafoi si banana si aikoi na numit tarani muk leraga ngasi dagi numit tarani leraga kunni leraga masa pun mak ko pumdara ka da sabadu ki patau na se magi ahal oira ba sahi sam magi eligibility criteria tu da tas toraga yamna koi gi masana bar oira kadura ba is bar oira kadura ba adugumba koi candidates fi yaurungani aduga khitan na ha oibaduna hojik yam liramani aduga asna khara lisalak pasing adudi moida kamai toroga competitive spirit amasung matamadugi intellect matamadugi mangonda laiba loksing gyan singa do hojik kadra aduna kangam da leibak manung da kuina phumuraba japan war matamgi thang du satuga lan changwai bu chak mararoidra maduna yange yalabada kayam yam tuppangam dorimo si question number 1 number 2 ani subada ekuen hangai se step pare justice tenga justice am pange okay hauji koigi unsuccess to oira candidates in sigi asumbudu puthore okay aduragadi unsuccess oira ba mai pakidra candidates in dugi asumbudu puthore taragadi kanano marale isi laliba misi kanano aranba amat yaudana justice to buneba koigi adaki means aranbadi kananto yaudana lale haibneba adu lalisi kanana lale haibda system jilanjare haibo gacha manai system adubu govern toriba system adubu administer toriba matamadugi MPSC chairman amasung examination controller mari leina wasi yingiba answer script jengiba mioi sing hari wasing ase masi sing chigi marakta mathakta penalty amadi maroidra landar gadi lan aran badugi agent tu dandi pangpam thoktabra adigi atupa mana hari ba issue sidaida masagi thawai wajana matam ki matungin na masi kokogi puraga manangan da puraga laksagriba candidate sing aduda sasan tan badawna ekoi fudagriba political based organization mayam aduna karamba makalgi ekoi gi miyeng amasung serak leiriba
adigi atopa mana hari basidaida ngasai asum bagidamagta makoina tawreiba makoina sienja songjariba mayam sidaida justice pangnana bagidamagta tingriba paisa mayam matamdudi to khrase koi tingriba paisa mayam ikoi kangi ukil netna magi ges amamam fight tawna bohonar kuda tingriba paisa mayam je hausi justice pangabanina makoi se refund tawbi ga dori pra asigi asuk koi ba sahi taruka se masi thengkhang da madusu karamba matamda haibada amukasu aige 2000 ngasai 17 da 18 to 2019 da haiba exam si masisi ekoi thariba exam thariba singase mokoina 2017 da 16 dagi 17 lakanda exam si gi sam tarigumba akoi gi asoi bakra aran bakra leirani yana haijar hu matamdugi ekoi inquiry committee ekoi high court ki magi justing na अखोई लिटरल लौरगा इंक्वायरी कमिटी एम सेम कांदा मदुदा थोइदोमा असोय अरान जरम दे हाइदना मदुगी थोरखिबनि अदुदगी अमु कैदोरे मखा समदरपदा आरटीआई थादना खोतना या कन्न होनर कांदा सी सांगदो माग मखोई मे मखोई कंप्लीट तौरिबा कैंडिडेट सिंग अदुगी पीबीयू हाइबदु यागिद्रे अदुगा मसागी अखोई कॉपी फंगन बियू आंसर स्क्रिप्ट अदुगी कॉपी फंगन बियू हार कांदा कॉपी सिंग अदुदैदा मसागी मैनिपुलेशन तौबगी मदुगी खुदम मयाम मम फंगबदगी अमु खन्ना अखोई हाई कोर्ट ता नसाई अपील सला कांदनी हौजिक लाखिबा केस की बाकी परिंगसे अदु रगदी मतम मदुगी मरक्ता अखोई केस की मकोइना निंगजरिबा कैंडिडेट सिंग अदुना हाइजरिबा अपील तौजरिबा सिंग अदो मदु जुडिशियरी ना सुमना जुडिशियरी की सेक्शन खरना सुमना कोई मागी लनाई की ओइबा मियंगदबु ओरबसु सुमना इंक्वायरी तौबिगी दे हाइबकी ममिजु तारी अदुरगदी सिगी केस सिंग सुमाइ सुम लागतारगदी हौजिक मांगिजे कनानो not only unsuccessful ओरबा ngasai case थाजदना कन्न होनरिबा justice पुरकनबा होनरिबा कैंडिडेट सिंग असि खक्तनते सफर तौरिसे माई पागा गवर्नमेंट ऑफिस ता थबक पाइजदना लेरिबा मिसिंग अदुसु खन्दबा याति मखोयदो कोई सक्सेसफुल ओयौद्रबा कैंडिडेट सिंग दु खक्तना मेरिट हेना लेबनी हाइबसु फिर यादरी मरमदी सक्सेस ओइजरी द हुजिकसु मंगाई एखोय ओजा जादु हिट तौरिसे कैनो हाइबदा एखोय अफबा कैंडिडेट तगिसु गवर्नमेंट की not only MPSC खतनतना अतोप जॉब मयाम ममा ओजा की ओइगेरा क्लार्क की ओइगेरा तोंगानबा पोस्ट मयाम चंगबा मतम सैदा लेमना पैसा साबा मसाना हाइदे हाइजबा अदुबु उपाय लेतबदगी मतम मसिगी सटनबिगी नोंगलेदि यावसलुदना यावदबा यारकदना पैसा पीद्रगदि खलोइद्राना पैसा जुदुम लौबा फजुदुम फजबा मियोइसु यावी अदुना मतम मदुगी रिक्रूट तौग्रबा थबक चंगबा मागी प्रोबेशन लोइसलबा अदुम कैंडिडेट सिंग अदो मदुदुगी सु कैदवी हाइबदा कोई प्लानिंग मयाम ममा युमगी साबकी लोन लोरम बियाई मसागी पर्सनल लोन लोन बियाई मिंगोंदगी पैसा पूरगा मागी तोंगानबा कोई तोलोबदगी इंस्टॉलमेंट बेसिस ता सिंगत सगेनमा प्लानिंग तोरम बियाई अदगिदी मागी इवन तसेंगना हायरबदा एकोई लुहोंग कैहोंग बबौदा से जंग ओइबा एनर्जेटिक ओइबा बैचलर सिंग अदुना मागी MPSC की यामना प्रेस्टिजियस ओइबा अदुम मखल कॉम्पिटिटिव एग्जाम से पाई पागले हाइ तबदा हानग यानिंग द लेरंबा इवन गर्लफ्रेंड बॉयफ्रेंड बोता यारक्तना लुहोंग कैहोंगदना युम्बान बबु यारंगनी अदु लेकाइना क्लब ना मागी से लई परेंग हुक्तना चाउना ओपा अदु मियोय मैम यारंगनी लेकाइ की लन्नियन खनबा असिगुम्बा मयाम की प्रेस्टीज से मसिसु अखोइनि येंगदबा यारके हारिबसिंग अदो मदुगी मनुंगदुदैदा अरानबा पाम्बै तौबा मदुगी सुहाई हाइजदबा मिसु अमानि यारम बियाई मदो चाक चग्रिंग अमर चेंको अमा मांगथो पाइबदुनी अदुगा मोइगी मनुंगसिदैदा लोइनमक नत्रगा खना यामना अफबसु दुम यारंगनी अदुरगदी मोइदसु हौजिक मोरल हैरेसमेंट नम पीबा मोइगी लाइफ पुसु ngasagi अखोइगी हिंगभम खंगदना मथोंग मरम खंगदब फिबम ममद थंबा सि खुदिमकसे मसि करिनो हाइबदा गवर्नमेंट की मैचिनरी असिननेबा मैचिनरी से फेल ओइबदगी कैदवी सोइरइसे अनसक्सेस ओइहोरबा अखोइगी माइथी होरबा कैंडिडेट यामना एस्पिरेंट ओइबा यामना खंगबा हिजबा माइ पाकनी हाइदना मान लौजजबा थाजजबा अदुगुम्बा कैंडिडेट सिंगदो मदुदसु मांगले अदुगा अमुक्सु कैदवी खल्लबा अदुगुम्बा अफबा कैंडिडेट सिंग अदुसु मांगले अदुगा अमुक्सु कैदवी हाइब मतमदा मसिना सही तरुक चंगना से कनागुम्बा कैंडिडेट खरना हाइरिबा बैच सचिगी तो 2016 की बैच सचिगी MPSC बैच सचिगी सक्सेस होयौद्रबा कैंडिडेट सिंग सचिगी थौना एनर्जी अदुना मरम ओइरगा से अदुसु लोइनमक ओइरमोय खरा खगना पायोनियरिंग तौरगा मदुदैदा ngasi बाउदा 2022 सही तरुक चपना
putharaga sokthaba naidana masi masada thajaba logi judiciary gi jida leiba advocate mayam amana judge mayam amana ruling da dana asoiba leitre haira bokta soina haidana masi egi thajabani haidana akanba maongi wakalgi sakti ga loina na masida singna dana ngasidi ekoigi 2022 gi ngarangi ekoi tarik sidai February gi tang taraga matwisida ruling je justice se ekoi pura ngamgre haijar gasu ngamme haijar tar gasu kaidawi siraba matungda Bharat Ratna pibaga samani magi punsi sigi mahau sikarino sigi lairiba ngasai ki case fight tawnariba adugumba ngasai appeal chaliba candidate singa se masi sigi thamoi nungda ngamme haidana momondi nombe yai adubu magi maithongdudi loi khuirabani intellectual karigi haiba matamda moigi marktagi kayam yamna no haibasida complete tawba da magi energy hanagi potential adu laidoise si question big question aduna sigi phibam khudima se masi lagna mo hona re je kanana hona no haibase masigi wahangjima big questions ma ekoi government gi side da ekoi khudimuna miyamna soitana hangnagani aduga amaronda hairiba thiengaba su thiengna hairiba si purakpadagi Paul, amasung kana ba nakarino. Number 1, government amasung judiciary system asidayda. O, asigumba batch amasu angang singi. Marol amasu laiko. Moina tawri ba siya masi yegbiraga. Matungda di asigumba makalgi. Unwanted amasung live po kun sibu temsing na ba kun sibu pura puri mangan ba. Adumba hamsat hamboy nahan ba. Asigumba makalgi tawo masaya. Ay koy na. Ukil mo na. Judge mo na. Ay koy wayan ba matam su. Ay koy inquiry tawo matam su. Somna bias like na ay tawge ko haibo waklama akoi thieng do ba se 2017 wide puthong da ba se puthok da ba sina judiciary system da su soidana masina provocative oi ba adu message ma pini government da su corruption haiba se masina angang sing che loina mong mangali akhan ba su mangali khan da ba su mangali haiba message sam su pini adu ga loina miyam praja da su asina example oiraga matungda asigumba koi thauna se piraga case ekoi mayok na batai akoi thengera akoi gi tapkera masigi asumba sidi soitana phangiko haibagi example lama thauna gi inot amadi haribo basis na pigani tawdabu akoi na laksaning badi sahi asuk kuina taruk changna sahi taruk changna kumpuraga hek masigi justice purapase masigi justice sidi akoi gi hariba kano jauksang loi graba matungda abir thumbagi matungna masigi kanabam jiga masigi dongjabasiga anisi yengpa matamta nasaigi mangjabasiga dongjabasiga yengbada mangjabana khare hentak leibra maramaduna sigumbase mari leinaba authority na yaring kai thon gomchi amsung yaragadi hariba appeal saliba mioi singa siki sangriba paisa singa do senpham singa do madu kari gumba voucher leitaragadi madu evidence leitaragadi adu bhawda hanto haningba adugumba makalgi case ki rayama madugi result ma matungdadi tawbiyu haibse mari leina bukudimakta ai han round boina ekoi message ot pizage azazat thasari kisun adoidi hojik maruiba masak homdi ekoi judgment sida ubo phangi swai sida ngasai su hangjagi buduni makha tabiru panelist anina amuk phongdok khibagi matungina swai sida mapung ipa phadaba chamamnaba manba aduga krai daru confusion leiba manba ipen pen daba amakak yaubugumna ui whereas landmark judgment amani hairi sanagi kali ne idro lehurda numit ni kai no so hairi makai animaki ohumaki yengaga amas lenju siba jaisu ju tek tabgi mongda raise tarak pagumna ui kari habini whereas penalty wafam gadi maraleba misingi gadi hoju phawdu karim ta pandri madui targadi thizin base CBI na loidriena lobra kamai taw amta habiru masigi matang na February 2 da CBI gi report ama Manipur High Court ta submit tawrakna ba na aroiba numit oigi bani aduga CBI na ju report submit tawjibadi male khoina ju hangjabada tawdi tawrani hai tawrani hai khoi thajaba lei aduga ngarangi takiba judgment aji hojik mayam na judum discuss tawire aduga landmark pudi judgment ni masi khoina landmark judgment ni haijarib ji kai haibada kogi match punoi loibagumani haitare hojik matung case camp ta layer roi sigi MPSC 2016 main exam jiga relatable oibase ado minor issue masa masa thokpe adu main case ti pra lore masigi da magda khoi lotion ba madi naire haibagi khoi da harau jaba duni aduga koina muk khara ninghanna jaba khara chingna jaba khar lai 2016 gi
ꯃꯦꯟꯁ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯇꯧꯗꯣꯔꯦ ꯃꯌꯥꯝꯗꯁꯨ ꯌꯥꯝꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯈꯔꯁꯨ ꯎꯏ ꯑꯦꯛꯖꯥꯝꯁꯦ ꯇꯧꯔꯒꯅꯤ ꯑꯦꯛꯖꯥꯝꯁꯦ ꯊꯥꯔꯅꯤ ꯑꯩꯈꯣꯏ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯇꯧꯔꯦ ꯂꯥꯏꯔꯤꯛ ꯌꯥꯝ ꯄꯥꯔꯅꯤ ꯈꯜꯂꯅꯤ ꯍꯥꯏꯕꯒꯤ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯅ ꯆꯦꯟꯖꯔꯨꯕꯒꯤꯔ ꯑꯩꯈꯣꯏꯅ ꯎꯖꯔꯨꯕꯒꯤꯔ ꯈꯪꯖꯔꯨꯕꯒꯤꯔꯗꯤ ꯀꯩꯅꯣ ꯈꯪꯗꯦ ꯑꯗꯨꯒ ꯂꯥꯛꯀꯗꯧꯔꯤꯕ ꯑꯦꯛꯖꯥꯝ ꯑꯁꯤ ꯀꯌꯥ ꯁꯦꯡꯅ ꯀꯌꯥꯝ ꯐꯦꯌꯔ ꯑꯣꯏꯅ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯁꯤ ꯁ꯭ꯇꯤꯜ ꯀ꯭ꯋꯦꯁꯟꯅꯦꯕꯜꯅꯤ ꯋꯥꯍꯪ ꯑꯃ ꯂꯩꯔꯤ MPSCꯗ ꯂꯨꯞꯍꯣꯜꯁ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯍꯧꯖꯤꯛꯁꯨ ꯂꯩꯔꯤ MPSCꯒꯤ ꯔꯨꯜꯁ ꯀꯩꯝ ꯁꯦꯝꯗꯣꯛꯇ꯭ꯔꯤ ꯃꯃꯥꯡꯗ ꯂꯩꯕ ꯔꯨꯜꯁ ꯁꯦꯝ ꯑꯗꯨꯝ ꯂꯩꯔꯤ ꯑꯗꯨꯒ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯃꯦꯟ ꯏꯁꯨꯁꯦ ꯀꯟꯇ꯭ꯔꯣꯂꯔ ꯑꯣꯐ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯒ ꯁꯦꯀ꯭ꯔꯦꯇꯔꯤꯒ ꯗ꯭ꯋꯦꯜ ꯔꯣꯜ ꯑꯣꯏꯔꯒ ꯇꯧꯈꯤꯕ ꯑꯦꯛꯖꯥꯝꯅꯤ ꯃꯇꯝꯗꯨꯗ ꯀꯟꯇ꯭ꯔꯣꯂꯔ ꯉꯁꯥꯏꯒꯤ ꯏꯁꯇ꯭ꯔꯣꯡ ꯔꯨꯝꯒꯤ ꯀꯤꯁꯦ ꯁꯦꯀ꯭ꯔꯦꯇꯔꯤꯒ ꯆꯤꯌꯔꯃꯦꯟꯒꯅ ꯄꯥꯏꯕꯅꯤ ꯑꯗꯨꯒ ꯀꯟꯇ꯭ꯔꯣꯂꯔ ꯑꯣꯐ ꯑꯦꯛꯖꯥꯝꯅ ꯑꯜꯃꯥꯔꯤꯒꯤ ꯁꯣ ꯄꯥꯏꯕꯅꯤ ꯑꯗꯣ ꯃꯇꯝꯗꯨꯗ ꯁꯦꯀ꯭ꯔꯦꯇꯔꯤꯒ ꯀꯟꯇ꯭ꯔꯣꯂꯔꯒ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯀꯟꯇ꯭ꯔꯣꯂꯔꯁꯨ ꯑꯣꯏꯁꯤꯟꯕꯅꯤ ꯑꯗꯨꯒ ꯆꯤꯌꯔꯃꯦꯟꯁꯦ ꯌꯥꯎꯗꯕꯒꯤ ꯇꯥꯏꯞꯇ ꯑꯗꯨꯝ ꯂꯩꯈꯤꯕꯅꯤ ꯑꯗꯨꯒ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯇꯧꯅꯤꯡꯕ ꯀꯨꯁꯤ ꯇꯧꯕ ꯌꯥꯏ ꯃꯇꯝꯗꯨꯗꯁꯨ ꯑꯃꯨꯛ ꯁꯦꯀ꯭ꯔꯦꯇꯔꯤꯁꯦ ꯑꯥꯎꯠ ꯑꯣꯐ ꯁ꯭ꯇꯦꯁꯟ ꯑꯣꯏꯈꯤꯕ ꯑꯦꯗꯤꯁꯅꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤꯁꯤꯅ ꯑꯣꯏꯔꯒ ꯃꯥꯅ ꯑꯜꯃꯥꯔꯤ ꯏꯁꯇ꯭ꯔꯣꯡꯒꯤ ꯑꯜꯃꯥꯔꯤ ꯁꯣꯔꯨꯝꯁꯤꯁꯦ ꯂꯣꯏꯅ ꯑꯗꯨꯝ ꯄꯥꯏꯕ ꯌꯥꯔꯦ ꯑꯗꯨꯒ ꯃꯥꯅ ꯀꯣꯏꯁꯟ ꯂꯤꯛ ꯑꯣꯏꯊꯣꯛꯀꯦꯁꯨ ꯂꯣꯏꯅ ꯌꯥꯔꯦ ꯑꯗꯨꯗꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯤ ꯋꯥꯠꯁꯑꯞꯀꯤ ꯃꯇꯝꯅꯤ ꯀꯣꯏꯁꯟ ꯂꯤꯛ ꯑꯣꯏꯕ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯂꯨꯏ ꯑꯗꯨꯒ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯂꯥꯛꯀꯗꯧꯔꯤꯕ ꯑꯦꯛꯖꯥꯝꯁꯤ ꯃꯃꯥꯡꯗ ꯂꯩꯕꯤꯔꯝꯕ ꯁꯦꯀ꯭ꯔꯦꯇꯔꯤ ꯁꯔ ꯔꯣꯕꯦꯟꯅꯁꯨ ꯇꯧꯒꯦꯅꯁꯨ ꯇꯧꯔꯝꯃꯦ ꯑꯗꯣ ꯀꯣꯏꯁꯟꯁꯤ ꯑꯣꯜꯔꯦꯗꯤ ꯁꯦꯝꯃꯒ ꯂꯣꯏꯔꯒ ꯂꯩꯔꯕ ꯀꯣꯏꯁꯟꯅꯤ ꯑꯗꯣ ꯔꯨꯜꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯀꯣꯏꯁꯟ ꯑꯍꯨꯝ ꯈꯛꯇꯅꯦꯕ ꯁꯦꯝꯗꯣꯏꯁꯤ ꯆꯥꯎꯔꯕ ꯑꯦꯛꯖꯥꯝꯗ ꯀꯣꯏꯁꯟ ꯑꯍꯨꯝ ꯃꯤꯟꯁ ꯑꯗꯣ ꯀꯣꯏꯁꯟ ꯑꯍꯨꯝꯁꯤꯗꯒꯤ ꯀꯣꯏꯁꯟ ꯄꯦꯄꯔ ꯁꯦꯠ ꯑꯍꯨꯝ ꯀꯣꯏꯁꯟ ꯄꯦꯄꯔ ꯁꯦꯠ ꯑꯍꯨꯝꯁꯤꯗꯒꯤ ꯀꯣꯏꯁꯟ 5 ꯈꯛꯇꯅꯦꯕ ꯍꯪꯗꯣꯏꯁꯤ ꯁꯤ ꯀꯣꯏꯁꯟ 5ꯁꯤꯅ ꯍꯥꯟꯅ ꯌꯨꯝꯗ ꯂꯩꯔꯝꯕꯁꯨ ꯌꯥꯏ ꯇꯝꯕ ꯉꯝꯗꯦ ꯍꯧꯖꯤꯛꯇꯤ ꯑꯗꯨꯒ ꯌꯨꯝꯗ ꯏꯔꯩ ꯂꯥꯛꯄꯁꯨ ꯌꯥꯏ ꯂꯩꯔꯤꯕ ꯁꯤꯁꯇꯦꯝꯁꯦ ꯀꯔꯤꯝꯇ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯒꯨꯗ ꯐꯦꯠ ꯂꯩꯔꯨꯕꯁꯨ ꯂꯥꯟꯒꯗ꯭ꯔꯥ ꯍꯥꯏꯕꯁꯤ ꯑꯩ ꯆꯤꯡꯅꯖꯕ ꯑꯗꯨꯝ ꯂꯩ ꯑꯗꯨꯒ MPSCꯅ ꯌꯥꯝꯅ ꯐꯦꯌꯔ ꯑꯣꯏꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯏꯟꯁꯤꯗꯦꯟꯁꯤꯅ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯅꯤꯡꯍꯟꯅꯕ ꯍꯥꯏꯕꯗꯤ ꯆꯤꯡꯅꯖꯕ ꯑꯗꯨꯝ ꯂꯩ ꯑꯗꯨꯒ ꯃꯦꯟꯂꯤ ꯑꯩꯈꯣꯏꯅ ꯆꯤꯡꯅꯖꯔꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯃꯣꯏꯗ ꯉꯁꯥꯏꯒꯤ ꯔꯨꯜꯁ ꯐꯟ ꯁꯦꯝꯗꯕ ꯍꯧꯖꯤꯛꯁꯨ ꯃꯅꯤꯄꯨꯔ ꯍꯥꯏ ꯀꯣꯔꯠꯇ ꯂꯩꯔꯤꯕꯅꯤ ꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯀꯦꯁ 2019ꯒꯤ ꯑꯦꯛꯖꯥꯝ ꯇꯧꯒꯦꯅ ꯇꯧꯁꯜꯂꯤꯕꯁꯤ ꯃꯁꯤ ꯉꯝꯗꯕꯒꯤꯅꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯁꯤꯒꯤ ꯉꯁꯥꯏꯒꯤ ꯀꯟꯇ꯭ꯔꯣꯂꯔ ꯍꯥꯞꯄ ꯍꯥꯞꯇꯕꯁꯤꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯅꯣ ꯄ꯭ꯔꯣꯄꯔ ꯒꯥꯏꯗꯂꯥꯏꯟꯁ ꯑꯝꯇ ꯂꯩꯇꯦꯕ ꯀꯅꯥꯗ ꯏꯟꯚꯤꯖꯤꯂꯦꯇꯔꯗ ꯑꯦꯛꯖꯥꯃꯤꯅꯔꯗ ꯁꯨꯄꯔꯚꯥꯏꯖꯔꯗ ꯁ꯭ꯀ꯭ꯔꯨꯇꯤꯅꯥꯏꯖꯔꯗ ꯀꯣꯗꯤꯐꯤꯀꯦꯁꯟ ꯇꯧꯕꯗ ꯑꯗꯨꯒ ꯁꯤꯒꯨꯝꯕ ꯒꯥꯏꯗꯂꯥꯏꯟ ꯃꯆꯥ ꯃꯆꯥ ꯃꯌꯥꯝ ꯑꯃꯁꯨ ꯑꯃꯠꯇ ꯂꯩꯇꯦꯕ ꯍꯧꯖꯤꯛ MPSCꯒꯤ ꯑꯣꯏꯅ ꯑꯗꯣ ꯃꯃꯥꯡꯗ ꯁꯣꯏꯈꯤꯕ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯈꯪꯉꯦ ꯑꯦꯛꯖꯥꯃꯤꯅꯔꯒꯤ ꯁꯣ ꯌꯥꯎꯔꯝꯗꯕ ꯑꯗꯨꯒ ꯁꯨꯄꯔꯚꯥꯏꯖꯔꯒꯤ ꯁꯣ ꯌꯥꯎꯔꯝꯗꯕ ꯑꯗꯨꯒ ꯁꯝ ꯁꯦꯛꯁꯟꯁ ꯑꯣꯐ ꯄꯦꯄꯔ ꯁꯝꯅ ꯍꯥꯏꯔꯕꯗ ꯖꯨꯂꯣꯖꯤ ꯄꯦꯄꯔꯗ ꯑꯦꯛꯖꯥꯃꯤꯅꯔꯒꯤ ꯁꯣꯏ ꯈꯣꯠꯂꯤꯔꯥ ꯈꯣꯠꯇ꯭ꯔꯤꯔꯥ ꯈꯔ ꯌꯥꯎꯔꯝꯃꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯄꯦꯄꯔ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯇꯥꯖꯕꯗ ꯌꯥꯝꯅ ꯆꯨꯝꯕꯅꯣꯗꯤ ꯈꯪꯗꯦ ꯑꯩꯈꯣꯏ ꯆꯨꯝꯅꯦꯗꯤ ꯈꯜꯂꯤ ꯑꯩꯈꯣꯏꯅ ꯄꯥꯎꯇꯕ ꯏꯟꯐꯣꯔꯃꯦꯁꯟ ꯑꯟꯁꯔ ꯁꯨꯡꯏ ꯏꯔꯝꯗꯕ ꯄꯦꯄꯔ ꯈꯔ ꯑꯦꯁꯦꯗ ꯄꯦꯄꯔ 40ꯃꯨꯛ ꯌꯥꯎꯋꯦ ꯍꯥꯏ ꯁꯤ ꯀꯅꯥꯒꯤꯅꯣꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛꯐꯥꯎ ꯈꯪꯗꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯀꯨꯞꯅ ꯊꯤꯖꯤꯟꯖꯕꯗꯒꯤ ꯇꯥꯖꯔꯛꯄ ꯄꯥꯎꯅꯤ ꯑꯟꯁꯔ ꯁꯨꯡꯏ ꯏꯗꯕ ꯕ꯭ꯂꯦꯡ ꯌꯥꯎꯏꯅ ꯁꯤ ꯀꯌꯥꯝ ꯆꯨꯝꯕꯅꯣꯁꯦ ꯑꯩꯈꯣꯏ ꯁꯕꯖꯦꯛꯇꯤꯚ ꯀꯔꯦꯛꯁꯟꯅꯤ ꯀꯌꯥꯝ ꯆꯨꯝꯕꯅꯣ ꯃꯁꯤ ꯌꯥꯝꯅ ꯆꯤꯡꯅꯅꯤꯡꯉꯥꯏꯅꯤ ꯑꯗꯨꯅ ꯂꯨꯔꯤꯕꯁꯤ ꯂꯥꯛꯀꯗꯧꯔꯤꯕ ꯑꯦꯛꯖꯥꯝꯁꯤ ꯑꯩꯈꯣꯏꯅꯕꯨꯗꯤ ꯏꯆꯝ ꯆꯝꯅ ꯊꯥꯔꯅꯤ ꯉꯁꯥꯏ ꯑꯣꯖꯥ ꯁꯅꯥꯇꯣꯝꯕꯖꯅꯦ ꯀꯅꯥꯒꯨꯝꯕ ꯈꯔꯗꯤ ꯄ꯭ꯔꯦꯁꯇꯤꯖꯀꯤ ꯀꯣꯏꯁꯟ ꯄ꯭ꯔꯦꯛꯇꯤꯁꯁꯤ ꯀꯣꯏꯁꯟꯅꯤ ꯅꯪ ꯉꯝꯅꯕ ꯂꯣꯏ ꯇꯧꯅꯔꯛꯇꯣꯏꯅꯤ ꯃꯔꯛꯁꯤꯗ ꯀꯅꯥꯒꯨꯝꯕ ꯈꯔꯗꯤ ꯌꯥꯝ ꯀꯥꯟꯅꯈꯤꯗꯣꯏꯅꯤ ꯑꯗꯨꯅ ꯂꯥꯛꯀꯗꯧꯔꯤꯕ ꯑꯦꯛꯖꯥꯝꯁꯤꯁꯨ ꯑꯔꯥꯏꯕ ꯑꯦꯛꯖꯥꯝ ꯑꯃ ꯑꯣꯏꯔꯤꯗꯣꯔꯤ ꯑꯔꯣꯏꯕ ꯂꯥꯟꯖꯥꯎ ꯑꯃꯒꯨꯝꯅ ꯊꯣꯛꯇꯣꯔꯤ ꯑꯗꯨꯅ ꯂꯥꯟꯖꯥꯎꯒꯨꯝꯕ ꯑꯃ ꯊꯣꯛꯑꯗꯤ ꯑꯅꯗꯔ ꯔꯥꯎꯟ ꯑꯣꯐ ꯂꯤꯇꯤꯒꯦꯁꯟ ꯑꯃꯃꯨꯛ ꯊꯣꯛꯂꯛꯄꯒꯤ ꯑꯣꯏꯊꯣꯛꯄꯁꯤ ꯌꯥꯝꯅ ꯆꯥꯎꯅ ꯂꯩꯌꯦꯕ ꯑꯗꯨ ꯃꯔꯨꯑꯣꯏꯅ MPSCꯁꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯤꯁꯇꯦꯝ ꯁꯇ꯭ꯔꯛꯆꯔ ꯑꯗꯨꯒ ꯇꯧꯔꯤꯕ ꯑꯦꯛꯖꯥꯝ ꯄꯦꯇꯔꯟ ꯀꯟꯚꯦꯟꯁꯅꯦꯜ ꯑꯣꯏꯕꯁꯦ ꯌꯥꯝꯅ ꯃꯦꯅꯤꯄꯨꯂꯦꯁꯟꯒꯤ ꯔꯨꯝ ꯌꯥꯝꯅ ꯆꯥꯎꯅ ꯂꯩ ꯑꯗꯨꯒ ꯃꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅꯁꯨ ꯁꯖꯦꯁꯟ ꯇꯧꯖꯈꯤꯕꯅꯤ ꯑꯗꯨꯒ ꯂꯩꯔꯝꯕ ꯖꯦꯅꯔꯦꯜ ꯍꯤꯃꯥꯂꯩꯅꯁꯨ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯁꯤꯡꯗ ꯑꯣꯕꯖꯦꯛꯇꯤꯚ ꯇꯥꯏꯞꯇ ꯑꯣꯟꯊꯣꯛꯑꯒ ꯃꯦꯅꯤꯄꯨꯂꯦꯁꯟꯒꯤ ꯔꯨꯝ ꯍꯟꯗꯅꯕ ꯇꯧꯈꯤꯕ ꯈꯔꯁꯨ ꯂꯩꯌꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯔꯒꯗꯤ ꯈꯤꯇꯪꯗꯁꯨ ꯐꯒꯗ꯭ꯔꯅ ꯈꯜꯂꯤ ꯑꯗꯨꯒ ꯀꯟꯚꯦꯟꯁꯅꯦꯜ ꯄꯦꯄꯔ ꯇꯧꯔꯒꯗꯤ ꯑꯦꯛꯖꯥꯝꯁꯦ ꯑꯣꯜꯋꯦꯁ ꯗꯦꯔ ꯏꯁ ꯑꯣꯜꯋꯦꯁ ꯑꯦ ꯔꯨꯝ ꯐꯣꯔ ꯀꯩꯅꯣ ꯉꯁꯥꯏꯒꯤ ꯃꯤꯌꯥꯝ ꯂꯩꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯀꯣꯏꯁꯟ ꯑꯣꯏꯊꯣꯛꯄ ꯌꯥꯏ ꯌꯨꯝꯗ ꯏꯕ ꯌꯥꯏ ꯑꯗꯨꯒ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯃꯈꯜꯁꯦ ꯇꯧꯗꯣꯔꯤꯕ ꯌꯥꯕ ꯑꯣꯜ ꯗ ꯄꯣꯁꯤꯕꯜ ꯍꯣꯜꯁ ꯃꯌꯥꯝꯁꯦ ꯑꯗꯨꯅ ꯑꯣꯕꯖꯦꯛꯇꯤꯚꯀꯨꯝꯕ ꯇꯧꯔꯒꯗꯤ ꯈꯤꯇꯪ ꯌꯥꯝꯅ ꯂꯥꯏꯕꯗ ꯃꯑꯣꯡꯗ ꯑꯗꯨꯝꯕ ꯃꯑꯣꯡꯗ ꯑꯃꯗꯤ ꯂꯥꯛꯀꯅꯤ ꯑꯗꯨꯒ MPSCꯁꯦ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯍꯥꯏꯅꯖꯔꯤꯕ ꯔꯨꯜꯁꯤꯡꯁꯦ ꯏꯍꯣꯡ ꯍꯣꯡꯗꯕꯅ ꯑꯗꯨꯒ
rules in the ihong hong the magi hana later posedum samana kitang minor clerical crasimdoga no nama mentor shembani aduna there is always possible room for another such type of problem zedum tholokane du gisu matakta hojik CBI gi report laktaba duga atopa case amada koi answer script phangaba mayam ju lai adu si je laga di koi ju kitang pangal oigadabni adu ju si masu kaino tawre adu tawbatabu sina si MPSC gi kaino je oiraga sigumba rules mayam je pajanna koina clear oina fana semdoba anatraga government natra MPSC ne amne active role lobiraga masigi loophole mayam je lehendragadi yamna mong maril taba duga maduga maru oina MPSC na khogi exam sinba matamda yargi academician je yaudab tong tawi ayama khogi bureaucrats ka IS officers na silli adu moidi exam sinbagi knowledge moida khra wat haitar adi moidi file movement ayama topani associate professor assistant professor ko yam 8 years 10 years experience lairaba mi ani hum yauragadi khra mong taba recruitment ama oigadra haibaji khogi wakhalloni adu akodu matungina tawragadi ahoba kemta lairoi natabida hauji lairiba system dida exam di sinjal lagadi another round of litigation adum thokani 2016 gi mains thoije adum loiba nairoi amaju thokani aduga mathang da lakpa 2019 gi exam da ju mayama harauri lekha tharagena engkhan rakanda grow aspirant thiba lakani case tawgena mayam di ju soer kanda dang kuiningjing lakani hai tare akoina haijari basi prevent ta hoje ai baneba MPSC jo koi concerted effort akoina jo MPSC jo chi kayama thajan jagare sumai to be rules sumai na sembiu in the representation mayama thajan jagare hai tare si mayam ji in bire hairagadi MPSC ji amna mong tawa ada mayam na thajaba yaba institution ama oirakani haibaji ai thamja Thank you. Adongi last round so agani adum suggestion jo pibire yam noi jare only 4 minute 5 minute muktangai re adudagi hen matam logjaroge aduna lemhoriba minute mari mangasi oza lemhoriba perilis alina yandok chage last round on view oza Kiran just the me haladi kana na bizar toguni chumna tawudu responsible party moina yaragadi za hobul hol mayam lay habdo ama obi mayum da toroga tobi adigi mi kano tharaga mu nong mu ahang du da mu ko ne yu haidori bra jam leire aduna sigumba so pai mo ne so hang do ga huran ta di kamai toni kana gumba amata bu directly khutumbi thilaga haibna te aduna adu targadi kisan na zohari still suspect tungda matangi controversy amazum thorok ya bagi leiri ashaji lei aduna system hongdoningi aduna system structure change toningi haibani simak so jasa to mana ozagi last round so thambigedabani amje oza Kiran adu adumda last round ni aduga suggestion kharaga loina namta thambio na ai thamjage uji Kishan yam fajaba me am high grade uji to is the Kishan no to report se ai saying amagakta ai reflect of hanjage failure is something forces us to acknowledge where we have room to improve ibadani because failure give us the reality check mid like storm earthquake and tsunami which received by us we do not have control over everything haibduneba adu potnela aijaduna amuk thorpa ya haise aduna chamana na koina Kishan na tamna handana tobusi am phai majidi open mother of innocent candidates in broad daylight and ana sai mawang thamjagi potni Kishan na sai haigi bida iraga koraga asang ba esi ke ga do mi amda MPSC ki tori me amse de dum puran chithi corruption natraga lan na toba blank hapchal laga mayum de even natraga kanga chala toba torum ya na high process subject to correction ni so in thokpe ai maram di bio general essay paper the marks sahum English qualifying the qualified round the marks sahum general studies paper 1 to the marks satru optional paper ani the paper 1 paper 2 the exam the marks satru omaga listing am chani maga adu bai ba yaruga punna listing ani subject ki mark ne MPSC ki candidate amana masi main pass on phone work the bai ba la tingai tawdu pot che anu ta ga koina masida manipulation ki from yam wang legani objective orega de handani hai na Kishan hai do ai support tawai aduna masida human factor hai the integrity laina thabak to mo dakar oeba madu like the pot na sai politics ki only game do thanar kan the political minus kan no political decision duna praja miyam da kai mai yai fa atuk to do moi chopi mo ko no pot langani adu masi positive widam fai aduna for the end of justice adu ta ga ri hujik to report da even
पोचिंगसे ममांग लेगिबा कोबे मैमसिंगसु लोइन मो हुजी इवन मोइ तरा दे टाइम पांदु बोक्ता मोइ अगेंस्ट यू वाद नते मोइ ने तोइ प्रोसेस लाले हाबिदो केबने रिजन लोगी पोतो हंदोफम थेन आइदि लवे मदर सुप्रीम कोर्ट की जजमेंट ताइबा पोता आइना साइना हाइजाबदो मसिगी जजमेंट से याम प्रैक्टिकल ओइदो मानबो मो कोइना याउ उजैना आइ पोतो मतांग अदुने अदु तागदि आइकोइना केस की मतलब केस में केस में लांगना होना कांदा ngasi justice to for end of justice lai do pot am gakta ngasi ki pot lak ba adu i pot na ni ngasi sumba Manipur Public Service Commission gi du ba pot singa sadi ngasi ki commission ngasi ki maru ai ba thokdang lo ri ba pot sing do legislation ki keller kra legislation ki matik sa da ba na tra moi to bugam do pot khara duna commission ne le ba pot ma do commission gi manung ne yaw ri ba examination ki board ri ba or committee mayam su ki punishment pi da ba loine na criminal investigation tawriba koi CBI gumba pot amana tawba investigation da yamna hanthawa thak amada Manipur yorga won ba haibase I could not only this examination of MPSC masi kataki natana Manipur sangpa matamda khudi mak silone maya chamba aruga maya yawdaba pot maya mama ki phim da lak pase karai da ki no haiba ta ka di masi session pito warga di elections yam nakshal hai masa yanaba khudong chawa kharna compromise negotiation tawrakanda candidate mathong marang khangdaba gyanmen tadaba legislation da yaw ngamoi do ba larik lai sugi mangan yawdaba aduga praja gi sentiment khangdaba kangu do voter aikoina mayek sengna khallaga thagat law si aduga masugum posit to hondi haragadi normally moi ta time padana tana mayam puna mang kasang mang panjagi ba thabak tarum kangu no vote lepasu thabak tarum to thoga the business taruka amuk tau jagi hadu yabagi pot ordinance bill lama legislation pass of yodi praja yang ge cheng wile phangani aduna party ma diyor maga party ma songkana party ma hunba party ma thagat ba party ma gi support to ba pot the system the chatpa political system ama Manipur da dum laiba ta ga di Manipur praja kai dong ngai da chakpa nga moi kai dong ngai da justice propa nga moi habase matam ji lai tamne oja sura da mai chance ka pija boina matang sta ga ai oja ja ni chen ji thank you Lazado ba adum last round ni question haibam thebira no system structure si change over the car libra kisan zu kha thambi oja kiran zu kha thambi re aroi boina am thayu tabe oja ja du ekoi gi di kai mai tau ge da ekoi di oja ja du asoi ba aran bse masi ji ekoi gi ji matam ne asoi ba aran ba justice am purakraga asoi ba madudagi soiri jidagi phanara mongda ai gi soi gi bse meng ai semdok jaragi haina khandam kamain tau ge ba da soi gi bse kamain ugri no uan dan na ba matam da kamain tau ji ge na matangi para ma hai tare madugi corruption ji khangre adu khang da na ba mongda kamain corrupt tau ji ge na adum do in tam me ba matak to yenga ga paratam de makha da kumdaraga amot pada namti hanai du da yengdaraga paratam me ba aduna kai dawi aba matam da ngasagi double cropping double deficit aije double cropping jina kanada ngasai huzik candidate singje amuk tharani fresh hoina थाब मतम सिदा मोइसी खलकदुइसे मसिदा कैदोगे दा हाना पैसा पिजगिबा यावरमे अदुगी यावरमिबदो अमुकसु पिचा पिजदुइने डबल क्रॉपिंग नेबा एमपीएससी दा फंगदुइसिदी अदुगा अमुक अंगांग जिंगदुदना कैदोरे डबल डिफिसिट नेबा डबल क्रॉपिंग डबल डिफिसिट कवेबा सिगुम एग्जाम से असिगुम पोस्टना कैदोई हौजिक एकोइगी मसिदा सक्सेस ओयौद्रबा कांगुसिंगना तौरिसिना असुमबत फंगननाबगी दमक्ता सेंटिंगेबा अदुगा अरानबा तौगिबगी अहानबगी ग्रुप तुना अखोई मोइ थबक संगबदा अरानबा उपायना पैसा तिंगिबदुना अरानबा तौबगी सेन तिंगिबनी हंदकना असुमबा फंगननाबा सेन तिंगिबनी अदि सेन दी तिंगदा तिंगे असिगुम पोसे मसिसी गवर्नमेंट तोहनबम थोकरा थोकतबरा अदुरगदी अखोई सिस्टम जे सिस्टम होंबसी क्वेश्चन पैटर्न अमा मा होंबदुना याम कायना अखोई मदुगी सबचाबा फोल्ड पंगोय सिस्टम जे सिस्टम विदिन सिस्टम आउटसाइड नतबा सिस्टम विदिन द माइंड and the motive madu oino homji ai bua pho mase aroi ba round da ai message oina pizage wajajan asenguni akhoi mamang da di pass tawre handa amu appear tawbuda handa amu han fail already ai izat ki form khak leidina aduna he na ramu torpia bagi room leibra haimbani aduna ngasagi sidai da chamdok pam khak ti dakar le nai thamjage adu nuai jare aduna thengna thengna honorable apex court na judgment amakhak lakpasi amarom tadi mai pakpani khoi kai khunubam thoi adubu henna chumba henna matik magul leba mangam sanba khoi gi system je khoi kanusi khoi gi public commission je henna ningthina chumna mo maril tana tohningi maduna responsible person khuding henna chakshina chumna examiner bu ero any involvement oriba mi khuding mak person khuding mak chumna tohningi aduga mathangi controversy amuk thorak taba aduga madu karigi leba ki damaktani and tungi khoi gi kanoda lakado bai khoi gi sahi kaya da
अनौब नहारोलसिंगदा एक्सपीरियंसिंगदा मंगाल अमा सोइदना पीगनी हंदक्ति मोंग मरिन ताना तौवी एग्जाम फजना तौगी फजना हाइदुई चनीने बमता लेगिदे हाबदु ओइरक्पा ओइसनु हाबु वफमसि थमजगे अदुगा ngasiगी थम्मिबा टॉपिक द होल to hold MPSC examination 2016 AFRESH 2016 gi Manipur Public Service Commission gi combine main examination du nongna pangthokpa haidana Supreme Court na tagi burai gi topic sama tagi lotion jage lengsin bi panelists ohum thagaro phonduk sudi Dr. Naorem Sanatomba Assistant Professor Manipur University Manipuri Department Oza Sanatomba amuk tang thagaro phonduk sari aduga Oza Kiran Yendrenbam social activist Oza Kiran mathangda amuk invite tawjage aduga Keisham Kishan amuk aspirant candidate ni tungda adom mai pak po biu musung adom gi pak ta budun wa phaw mo oiraga adom gi hono zaman lemdra mangbo isuna wa thamjage aduga sigi thamjari topic sama sang solution jage ISCOM gi discussion time being tabiru sing abukana khurumjari